ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯐꯝ ꯈꯔꯗꯅ ꯅꯣꯡꯖꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯂꯧꯔꯤ, ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯃꯈꯜ ꯀꯌꯥꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ, ꯃꯗꯨꯅ ꯗꯤꯋꯥꯂꯤ ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠ, ꯁꯦꯜ ꯊꯨꯝꯒꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯕꯨ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯇꯞꯊꯕ ꯐꯥꯎꯍꯟꯗꯦ꯫ ꯉꯔꯥꯡ ꯍꯤꯟꯗꯨꯁꯇꯥꯟ ꯄꯨꯝꯕꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯄꯣꯛꯄꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯌꯥꯗ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯈ꯭ꯔꯕ ꯃꯄꯣꯛꯅꯣ! ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯃꯍꯥꯎ ꯀꯌꯥ ꯍꯥꯞꯇꯨꯅ ꯑꯅꯧꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯤꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃ ꯍꯥꯏꯔꯕꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯄꯥꯝꯕꯩ ꯊꯤꯕ ꯌꯥꯏ꯫ ꯑꯁꯨꯛ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯔꯥꯁꯇ ꯉꯥꯎꯗꯨꯅ ꯂꯩ, ꯀꯔꯤꯒꯨꯝꯕꯗꯅ ꯁꯟꯕꯤ ꯁꯟꯁꯦꯟꯕꯁꯤꯡꯒꯤ ꯃꯔꯛꯇ, ꯀꯔꯤꯒꯨꯝꯕꯗꯅ ꯁꯥꯟꯅꯗꯨꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩ꯫ ꯁꯛꯑꯣꯡ ꯌꯥꯝꯕ, ꯁꯛꯂꯣꯟ ꯌꯥꯝꯕ, ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯕ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯅꯧ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯐꯪꯗꯨꯅ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯟꯈꯤ꯫ ꯃꯔꯨꯞ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯗꯥꯃꯥꯒꯤ ꯊꯧꯗꯣꯛꯇꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯥꯟꯐꯝꯗ ꯑꯁꯨꯛ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯑꯁꯤꯅ ꯂꯥꯟꯒꯤ ꯗꯣꯂꯥꯏ ꯊꯧꯈꯤ꯫ ꯑꯃꯨꯛꯅ ꯅꯨꯡꯖꯥꯎ ꯍꯦꯛ ꯊꯥꯡꯒꯠꯂꯤ, ꯑꯃꯨꯛꯅ ꯆꯥꯛꯂꯨꯛꯂꯥ ꯍꯦꯛ ꯊꯥꯡꯒꯠꯂꯤ, ꯍꯥꯏꯕꯗꯤ ꯑꯅꯧ ꯑꯅꯧꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯣꯍꯣꯟ ꯑꯅꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦ꯫ ꯑꯃꯅ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯄꯥꯏꯕ ꯃꯣꯍꯣꯟ, ꯑꯇꯣꯞꯄ ꯑꯃꯅ ꯇꯔꯦꯡ ꯄꯥꯏꯕ ꯃꯣꯍꯣꯟ꯫ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯄꯥꯏꯕ ꯃꯣꯍꯣꯟꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯒꯤ ꯂꯥꯛꯇꯨꯅ ꯒꯨꯖꯔꯥꯠꯀꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯗ꯭ꯋꯥꯔꯤꯀꯥ ꯁꯍꯔꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤ, ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯄꯣꯛꯄ ꯃꯣꯍꯣꯟꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯗꯦꯜꯂꯤꯗ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯄꯥꯏꯕ ꯃꯣꯍꯣꯟꯅ ꯃꯇꯝꯗꯨꯒꯤ ꯐꯤꯚꯝ, ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯁꯨ ꯈꯟꯅ ꯆꯩꯅꯕ ꯂꯥꯟ ꯇꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ, ꯃꯥꯒꯤ ꯃꯊꯧꯗꯥꯡ, ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯇꯔꯦꯡ ꯄꯥꯏꯕ ꯃꯣꯍꯣꯟꯅ ꯅꯤꯡꯈꯥ ꯇꯝꯅꯅꯕꯒꯤꯗꯃꯛ, ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯟꯅꯅꯕꯒꯤꯗꯃꯛ, ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯇꯝꯕꯒꯤ ꯂꯥꯜꯍꯧꯕꯨ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯉꯛꯅꯈꯤ, ꯉꯁꯤꯁꯨ ꯉꯛꯅꯔꯤ꯫ ꯑꯣꯏꯖꯕ ꯊꯤꯗꯕ ꯊꯧꯗꯥꯡꯒꯤ ꯃꯒꯨꯟ, ꯂꯧꯁꯤꯡꯒꯤ ꯃꯒꯨꯟꯕꯨ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯑꯀꯥ ꯑꯀꯨꯝ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯁꯤꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯃꯛꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯕꯨ ꯖꯒꯠ ꯒꯨꯔꯨꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯌꯥꯝꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯚꯥꯔꯠꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯀꯨꯝꯍꯩ ꯑꯁꯤ ꯚꯥꯔꯠꯇꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯆꯍꯤ 150 ꯁꯨꯕ ꯀꯨꯝꯑꯣꯟꯒꯤ ꯃꯔꯝꯗꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 1967 ꯑꯣꯛꯇꯣꯕꯔ 2 ꯄꯣꯔꯕꯟꯗꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ, ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤ ꯃꯟꯗꯤꯔ ꯍꯥꯏꯅ ꯈꯪꯅꯔꯦ, ꯄꯤꯛꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯄꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯕꯨ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯗꯨꯅ ꯑꯅꯧꯕ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯕꯤꯔꯝꯕ ꯑꯅꯧꯕ ꯖꯨꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒ ꯋꯥꯐꯝ ꯑꯃ ꯏꯔꯣꯏ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯤ꯫ ꯋꯥꯍꯩ ꯑꯃꯗ ꯍꯥꯏꯔꯒꯅ ꯃꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ: ꯁꯦꯕꯥ꯫ ꯁꯦꯕꯥꯒꯤ ꯋꯥꯐꯝ, ꯁꯦꯕꯥꯒꯤꯗꯃꯛꯇ ꯃꯊꯧ ꯄꯥꯡꯊꯣꯛꯄ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯨꯝ ꯌꯦꯡꯁꯤꯅꯦ꯫ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯀꯥꯡꯂꯨꯞ ꯅꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯕ ꯆꯝꯄꯥꯔꯟꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨꯃꯟ ꯐꯪꯗ꯭ꯔꯕ ꯀꯥꯔꯈꯥꯅꯥꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫
mahakna lairaba kana leijadraba sotaraba amadi asonba miyoi singi seba tauba mateng pangba se athoiba thaudangni khanki natondagi nahi tabagi maramda mi singna lanna thajanai lanna thajaba adubu kokhannabagi damakta laina sina naraba miyoi singi marakta leiduna makoigi seba tauduna miyamda utkhi seba mateng pangba asi mana wahaina nate thabakna utkhi achumbaga gandhi ga thanaba yadraba mari leinaki mari edumak mahakna sebana su thamki kanagumbana karigumba matam amada karigumba mafam amada mahaki tangai phadaba lakpada mahatma gandhi na mateng pangnabagi damak thaurang tawduna lei mahakna sebada natana madudagi phanglakpa thamoigi apenba adubu thoina hena pamjai seba haiba wahai asigi achumba wahan thokti nungainaba tawba aduni seba parmo dharma sebana athoiba dharmani adubu maduga loinariba phangliba athoiba nungaiba haiba sida sebagi nungaiba do madugi wahan thok ado yauri wafam singasi bapugi punsidagi taseng na khangba ngammi mahatma gandhi masing thingamdraba bharat ki miyam gi khonjelni adubu miyoibagi punshigi mamal amadi punshigi mangal gi maikaide yenglurabadi mahakashi malem pumbagi khonjelni mi amadi khunai miyoiba amadi miyoibagi matau haiba se mahatma gandhi gi di pumnamakni africa gi phoenix farm natraga tolstoy gi farm bu oiro natragana sabarmati ashram natraga wardha mafam khudingda community mobilization da mahakna thawai yauki irat chaningai oiraba mahatma gandhi ga mari leinaba maruoiba mafam singda chattuna magi mafam da ikok nonjanabagi khudong chaba phangjaba se aihakidi laibak yamna phabani gandhi ji na seba gi wakhal da natana apunbagi wakhal da su thoidokna pukning changki miyam gi seba amadi miyam punsin hanba haiba wakhalona se aikhoi gi punsi gi tawdraba yadraba thaudang oihansi tasengna hairabada masina mahatma gandhi gi mafamda tasengna noluksabani tasengba thaudang kachabani matawsumna matang matam kaya lakhi aikhoina su loinari adubu gandhi ji gi chahi chama yankhai laklaga adum satkhragadara aikhoy bu yarasira natte ireibak chasing aikhoy isa da hangnasi nainasi punsinduna wari sasi aikhoyna angang ahal khaidana kangluk khuding punduna khungang shahar nupa nupi punduna miyoi amagi damak honaba sida aina kari amuk hairuni aina karibu amuk hapsin gadawri bano apunbagi pangalasi yamna chawi gandhi gi chahi chama yankhai asida pangthokliba thauram singda apunbagi saktam suni seba su uba phangani aikhoi leikai hupna thokpasu yai aikhoi gi football team leirabadi football su sanarani aduga gandhi ji gi wakhalon matung inna seba su tawrani aikhoi gi ladies club lei matam gi chanabi su tawgani loinana ladies club ki ita mayam pullaga karigumba makhal amagi seba su pangthokpa yai yamna tawba yakhre amanba lairik sing khomjinduna lairaba singda yenthokpa miyamda lawsingsu sandokle ireibaksa karor chama kunthra gi apamba chama kunthra ni thabak chama kunthra pangthokpa ngamgani masi aigi thajabani asima haiba ama leite pukning na pambadu hekta pangthoklaga loire tawbatabu seba amadi kathokpagi wakhalon ga loinana pangthoksi madudata mapal naidraba nungaiba do phangani aigi nungsi jaraba ireipaksa sing tha kharagi mamangda aihakna gujarat ki dandi chatlui ningkha tambagi lalhauda thumgi andalonda dandi asi achauba mayon ama purakhiba maphamni dandi da aihakna mahatma gandhi da kathoklaba yamna anauba matamgi oiba museum ama sangakhi aina mayamda haijari mayamna koiba matamda mahatma gandhi ga mari leinaba mapham amadi yaubiyu ama hekta yai Porbandar, Sabarmati Ashram, Champaran, Wardhagi Ashram amadi Delhi da leiba Mahatma Gandhi ga mari leinaba mafam amada hekta yai
aduga social media da share tawbiyu adum tawrabadi atopa mi singsu chatning lakani makhoina hena chatning naba wahi ahum mari su ibiyu adongi pukning da phawri ba wakhal aduna sahitya gi wareng dagi hena mathau pangani haujiki matamasida adomna gandhi ji gi maram da iba aduna hena mari leinagani thauram kaya sangdam naba kaya mela kaya pangthok pagi thaurang su leire matang asida yamna nungai ba wapam ama panjage Venice Biennale asi yamna maming chatpa kala gi uthokpa kumhaini masida malem pumbagi layekpa singlai handakti masida Bharat ki pavilion da Gandhi ji ga mari leinaba thaudok sing utli masida Haripura panel si thoidokna pukning chingsinningai oiri ningsing biramgani Gujarat ki Haripura da Congress ki mifam phamki maduda Subhash Chandra Bose pu president oina khanki masi puwari da yauduna leirabani art panel sing asida aikoi gi fajaraba manglam chat adu utli Congress ki Haripura mifam gi mangoinana ingkumja lisingama chamapal kunthra taret kunthra nipal da Mahatma Gandhi na Santiniketan Kalabhavan gi matamdugi principal Nandalal Bose pu barton tawduna kauki Gandhi ji na Bharat ta leiriba tongan ba miyoi singi punsi mahingbu kala gi mityeng da uthokpa pamlammi loinana mahaki kala gi thabak singadu mifam manungda miyam da uhanba pamki Nandalal Bose na Haripura gi nakiyetta leiriba khul singa koichat chatuna yengloi matungda mahakna Bharat ki kungangi punsi mahingbu uthokladuna art canvas khara semki asigumba mamal yamlaba kala gi pothok sing asigi maramda Venice da miyamna kanna nainaki amuka hanna Gandhi ji gi pokpagi chahi chama yankhai gi kumon lakpa sida nungaiba phongdokpaga loinana Bharat macha khudingna karigumba ama natragana ama pangthok pirakani haibagi thajaba thamjari leibak ki damak miyam gi damak karigumba khara pangthok patai masina bapu gi mafamda aphaba asengba tawbimal utpa oigani ima Bharat ki achangba macha sing haukiba chahi kharadagi ekhoina October 2 gi mangoinana chayol 2 gi mamangdagi leibak sinba thungna swasthata hi seva lu nanbana sebani haiba khongchat ase sangsinduna lakli handaksu September 13 dagi khongjang ase haugadawri matam asida mayamna thokpiraktuna sengdok khotokpagi thabak tawbiduna Mahatma Gandhi gi mafamda thabakna tawbimal khangba utlasi imung leirak konsang lambi lamkhai iram nala school college dagi hauraga miyam punpham mafam singda lu nanbagi achauba khongjang changsinsi handakti plastic ta akan mamityeng changsinsi August 15 da aihakna Lal Kila dagi yamna thajaba amadi thaunaga loinana miyam karor chama kunmanga bu lu nanbagi khongjang ase changsin hankibani lamhangda amanga soi tauba tokhankibani mataw sumna handakti aikoi pumnamakna single use plastic sizinaba tokhansi maikai somda khunai sigi miyoi makhal khudingna saruk yaningbagi apamba lei lalon itik tawriba isil inaw isi sel singna magi dukanda play card thetuna pot leiba lakpa singna masa gi khaw puraknaba khanghankre masina paisa su tinghallaroi aduga akoibagi ngak senbada aikhoisu saruk yaba ngamlagani handak October 2 da bapu gi chahi chama yankhai suba kumon pangthokpada supna tangi lamhangda amanga soi tawdraba Bharat haina lauthokpada natana plastic ki mayokta miyangi ihogi yumphamsu urep uyung tamlagani aihakna khunai sigi miyoi makhal khudingda kungang singda leikai singda amadi shahar da leiriba singda khut lonaduna haijari handaki Gandhi ji gi mapok kumona se Bharat imabu plastic ki amotpadagi kannanabagi mawongda pangthoksi Mahatma Gandhi gi kumon numit asi thoidokpa thabak suba numit oihansi leibak asigi municipality municipal council district administration gram panchayat government amadi non governmental organization pumnamakta aihakna haijari plastic ki amotpa singase khomjil laga thamnanabagi matik chaba thaurang lokhatsi aihakna
corporate sector singdasu plastic ki amotpasing asi khomjillaba matungda mafam chana thamba amadi manghannanabagi thorang tauba recycle taunanabagi damaktasu haijari masidagi foil sembasu yai mataw asumna diwali phawbada plastic ki amotpadagi ngakthoknabagi thabak mapung phana pangthokpa ngamgani supnatangi akanba aningba amatangai phade mataw tamnabagi damak nakyet yengbagi kanaba laite Gandhi dagi matik chaba kanasu laite nungshiraba irei paksa sing aikoi gi sanskrit ki saireng gi khomjin ba lairik sing asi makhal amagi loksing gi pukai ni aikoina punsi asida apamba kudingmak madudagi phangba ngamgani haujikti aihak masiga kaya loinadre adubu hanadi aihak yamna loinarami ngasi aihak Sanskrit ki sairengi lairik asidagi yamna maru oiba wafam ama phongdok chaningi masi chahicha kayagi mamangda ikhibani adubu ngasi phawba masi yamna magul leiri masida hairiba si male masida ising chinjak amasung aphaba wangang sangang ahum ase langi pukaini apangba singna nungbu mani ni hainei aikhoigi chanalon chatta Jinjak ki thoidokpa magun lei aikhoina jinjak ki loksingbu bigyan do onthokle masal suba amasung masi oiba jinjak aikhoi khudingmak ki damak maru oina nupi amasung apikpa angang singda maru oi maramdi makhoi ase aikhoi gi khunai gi tungi yumphamni masi oiba jinjak pijabagi khongjang gi manung channa leibak pumbada anauba baigyanik oiba mawongda masi oiba jinjak pijaba si miyamgi ihau ohengadoribani miyamna anauba amadi pukning singsinningai oiba lambelda masal sudaba jinjak ka lanthengnari aingonda wafam ama haibirakhi nasikta cheng khujok ama haiba ihau ama haure masida lawlokpa numita anganwadi thabak tawbisingna miyamdagi lokliba mahai marong adudagi khujok amamam lawi makoina masigi mahai marong sing adu angang amasung nupi singi phong saba chaklen thongmada sijinai masida jinjak kalakliba misak adusu amaromda miyamgi tengbang tawbami oire madugi tungda mahaksu thabag asida mahak masamak yausilai ihau asigi lanmi oirei Bharat pumbagi imung singda chawumbagi chatnabi asigi maramda ikoina tare Chanabi asi angang aduda ihan hana mapangoiba jinjak pijaba hauba matamda pangthoi ingkumja lisingani tarada Gujarat na khanki chawumbagi chanabi asigi tungda angang singda ahenba jinjak pibirabadi miyam ase hiramasida mitmai panghanba ngamgani khongthang asi yamnamak aphabani masi mafam khudingmakta chatnaba yai rajakyada miyamna numit amaga mari lainana chaklen langbagi chatnabi ama lei kanagumbagi imung amada mapok numit taba aphaba numit kanagumbagi ningsing numit na chingba taba numitta anganwadi amadi school na chingbada chatlaga angang singda masi oiba amasung ahauba chaklen makhut magna pijanai mato sumna tawraga masagi nungaiba yenthoi loinana nungaiba hengathalli tengbangba amasung nungaiba ani punbagi angakpa saglon ama uba phangi marufsing aikhoigi leipaki masal sudaba jinjaki mayokta lanthengnabagi mawong ase makhal yamna lei haujik khangba watpadagi lairabasu ina kunbasu animak masal sudaba jinjaki chaitheng phangli leibak pumbada September tha si masal suba jinjak pijabagi khongjang pangthokani mayam masida soidana saruk yabiyu wafam kaya khangjinbiyu anauba kaya hapsinbiyu adomsu karigumba khara mateng pangbiyu karigumba adomna miyoi amakhaktang oirabasu masal sudaba jinjaktagi kanba ngamlagadi maduna leipak ase masal sudaba jinjak chabadagi kanba ngamlagani Hello sir, aihak ming Shrishti Vidya kawi aihak second year gi mahiroini. Sir aihak na adom gi August 12 da sandokhiba Beer Grills ka loinana adom na thorakhiba tangkak adu yengjahawi. Adom gi tangkak adu ubada aihak thoidok na nungaijei aduga adom na mahosa lamlaki punshi amasung
ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯃꯔꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯟꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯖꯕꯗ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯂꯩꯕ ꯁꯛꯂꯣꯟ ꯑꯗꯨ ꯎꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯁꯔ ꯑꯩꯍꯥꯛꯅ ꯈꯪꯖꯅꯤꯡꯕꯗꯤ ꯇꯥꯡꯀꯛ ꯑꯁꯤ ꯅꯝꯂꯤꯉꯩꯗ ꯀꯔꯤ ꯑꯅꯧꯕ ꯂꯧꯁꯤꯡ ꯐꯪꯕꯤꯔꯛꯈꯤꯕꯒꯦ ꯑꯗꯨꯒ ꯁꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯐꯤꯠ ꯑꯦꯟ ꯐꯥꯏꯟ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯑꯅꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕꯤ ꯁ꯭ꯔꯤꯁꯇꯤꯖꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯀꯣꯜ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯨꯝꯅ ꯍꯔꯤꯌꯥꯅꯥꯒꯤ ꯁ꯭ꯋꯥꯅꯥ ꯀꯦ ꯄꯥꯟꯗꯦ ꯑꯃꯁꯨꯡ ꯁꯨꯔꯠꯀꯤ ꯑꯥꯏꯁ꯭ꯋꯔꯤꯌꯥ ꯁꯔꯃꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯗꯤꯁꯀꯚꯔꯤ ꯆꯦꯅꯦꯜꯗ ꯎꯠꯈꯤꯕ ꯃꯦꯟ ꯚꯔꯁꯦꯁ ꯋꯥꯏꯜꯒꯤ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯍꯟꯗꯛ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯔꯝꯗ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯊꯥꯖꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯋꯥꯍꯪ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯍꯥꯛꯀ ꯊꯦꯡꯅꯕꯁꯤꯡꯅ ꯃꯦꯟ ꯚꯔꯁꯦꯁ ꯋꯥꯏꯜꯒꯤ ꯃꯔꯝꯗ ꯍꯧꯗꯣꯔꯛꯏ ꯇꯥꯡꯀꯛ ꯑꯃꯈꯛ ꯑꯁꯤꯅ ꯑꯩꯍꯥꯛ ꯚꯥꯔꯠꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯅꯍꯥꯁꯤꯡꯒ ꯄꯨꯟꯕꯒꯤ ꯇꯟꯖꯥ ꯐꯪꯖꯔꯦ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯑꯩꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯈꯜꯂꯨꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯦꯟꯅꯕ ꯋꯥꯐꯝ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯑꯩꯍꯥꯛ ꯚꯨꯇꯥꯟꯗ ꯆꯠꯂꯨꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗ ꯃꯥꯂꯦꯝꯒꯤ ꯖꯣꯒ ꯅꯨꯃꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯍꯦꯛ ꯐꯝꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 5-6ꯇꯤ ꯌꯣꯒꯒꯤ ꯃꯔꯝꯗ ꯍꯪꯂꯛꯀꯅꯤ ꯌꯣꯒꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯇꯕ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯅ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗ ꯂꯝꯂꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯏ ꯗꯤꯁꯀꯚꯔꯤꯅ ꯊꯧꯔꯝ ꯑꯁꯤ ꯂꯩꯄꯥꯛ 165ꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯁꯟꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯁꯦꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯃꯥꯂꯦꯝꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯍꯣꯡꯂꯛꯄꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯔꯤ ꯗꯤꯁꯀꯚꯔꯤ ꯆꯦꯅꯦꯜꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯄꯥꯎꯖꯦꯜ ꯚꯥꯔꯠꯀꯤ ꯆꯠꯅ ꯄꯊꯥꯞ ꯃꯍꯧꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯕ ꯑꯃꯁꯨꯡ ꯂꯨ ꯍꯦꯜꯂꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯃꯥꯏꯀꯩꯗ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯕꯤꯔꯛꯏ ꯃꯣꯗꯤꯖꯤ ꯑꯗꯣꯝꯅ ꯍꯤꯟꯗꯤꯗ ꯋꯥ ꯉꯥꯡꯏ ꯑꯗꯨꯒ ꯕꯤꯌꯔ ꯒ꯭ꯔꯤꯜꯁꯅ ꯍꯤꯟꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯛ ꯀꯟꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯅ ꯃꯗꯨꯕꯨ ꯀꯣꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯕ꯭ꯔꯥ ꯍꯟꯅ ꯍꯟꯅ ꯁꯨꯇꯤꯡ ꯇꯧꯈꯤꯕ꯭ꯔꯥ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯕꯤꯔꯛꯏ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯑꯔꯣꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯕꯤꯌꯔ ꯒ꯭ꯔꯤꯜꯁꯀ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯗ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯖꯤꯟꯅꯈꯤ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯛꯇ ꯑꯪꯒ꯭ꯔꯦꯖꯤꯗ ꯍꯟꯗꯣꯛꯈꯤ ꯕꯤꯌꯔ ꯒ꯭ꯔꯤꯜꯁꯀꯤ ꯅꯥꯀꯣꯡꯗ ꯑꯄꯤꯛꯄ ꯀꯣꯔꯗꯂꯦꯁ ꯈꯨꯠꯂꯥꯏ ꯑꯃ ꯍꯥꯞꯄꯤ ꯑꯩꯍꯥꯛꯅ ꯍꯤꯟꯗꯤꯗ ꯉꯥꯡꯂꯦ ꯃꯥꯅ ꯑꯪꯒ꯭ꯔꯦꯖꯤꯗ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯍꯜꯂꯦ ꯃꯁꯤꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯉꯛꯄ ꯁꯣꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯖꯤꯝ ꯀꯣꯔꯕꯦꯠ ꯅꯦꯁꯅꯦꯜ ꯄꯥर्कꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯎꯔꯦ ꯃꯌꯥꯝꯁꯨ ꯃꯍꯧꯁꯥ ꯑꯃꯁꯨꯡ ꯂꯝꯂꯛꯀꯤ ꯄꯨꯟꯁꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯤ ꯑꯉꯛꯄꯅꯤ ꯑꯗꯣꯝ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯂꯣꯏ ꯑꯣꯒꯁꯠ 15 ꯅꯨꯃꯤꯠꯇ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯗ ꯂꯥꯜ ꯀꯤꯂꯥꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯐꯝ 15 ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄꯤꯌꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯕꯤꯌꯨ ꯍꯥꯏꯖꯈꯤ ꯈꯦꯟꯅꯕ ꯀꯌꯥꯅ ꯊꯜꯂꯕ ꯂꯩꯄꯥꯛ ꯑꯁꯤꯅ ꯂꯝꯖꯤꯡꯂꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯊꯣꯛꯍꯟꯒꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯚꯥꯔꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯅꯧꯕ ꯏꯊꯤꯜ ꯄꯤꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯐꯝ ꯈꯔ ꯑꯃꯗꯤ ꯍꯟꯅ ꯍꯟꯅ ꯆꯠꯂꯕꯁꯨ ꯄꯦꯟꯕ ꯅꯥꯏꯔꯣꯏ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ
Bharat asida akoibagi phibambu yengsinbagi wafam ase miyamgi pukningda phawre haina uba phangjai. Mamangi chahida kai masing thibagi kudong chaba adu phangjaki. Mayam khangbibra Bharatta kai kaya leibage. Bharatta kai gi masing asi lising ani chamapal humpu taret ni. Sahi kharagi mamangda mase tangkhai ama phawa pharudrabani. Kai gi maramda ingkumja lising ani tarada Russia gi St. Petersburg Tiger Summit pangthoki. Maduda Malemgi oina hantharakliba kai gi masing asida nungnangba phongdokladuna wasak ama lawki. Wasak adudi Sahi lising ani kunithoida Malem pumbada kai gi masing ase saruk ani hengat hanba. Adubu masidi anauba Bharat ni pandam singbu yariba makai thuna phanghanba. Aikoina lising ani taramapalda aikoigi Bharatta kaigi masing asi saruk ani hengat halle. Bharatta kaida natana protected area sing amasung community reserve singi masing su hengalakani. Aihakna kaigi data si miyamna khanganba matam sita Gujarat ki gir gi nongsa su ningsing lai. Aihakna mapamadugi chief minister oina paiba matamda gir gi umang singda nongsa gi leifam piksilaklami. Makoigi masing asum hantharaki. Aikoina girda mathang oina thaurang kaya paikhatki. Ingkumja lisingani tareta mafam maduda nupi girls oina tahannaba warep lawki. Tourism chawkhatnaba infrastructure semgatki. Aikoina mahausa amasung lamlakki jiba singi maramda khanarakpada conservation gi wa ngakta ngangnei. Adubu hojikti conservation dagi chatkhatlaga compassion oina khanarasi. Aikoigi shastra dasu Masigi matang da lamjing birami. Chahicha kayagi mangda aikoigi shastra asumna hairami. Karigumba umang leitrabadi kai singase mirakta changba tarai. Aduga makoibo amuk hatpiki. Amaromda umangda kai leitrabadi umang adu miyoiba singna kokthok laga manghalli. Maram masina tasiyengba makti kaina umang ngaklibani. Umang na kai ngakpanate. Kaya da phajaba mawongda aikoigi ipa ipu singna wafam ase takpiram libano. Maram asi leibana aikoina umang upal wapal amasung umangda leiba jiba singbu ngak senbada natana makoina mawong sumna leijaba amasung sadanawda taraknabagi phibamda akoibabu thambigadabani. Nungshiraba ireipakchasing ingkumja lising ama chanipan marifu tarahumdoigi September 13 gi Swami Vivekananda gi puari gi masak oiraba warol adubu kanana kauba ngumgadage. Malem pumbagi miyoiba kanglupu thak nighanba ngamba naha lamboiba sina malem gi manungda Bharat ki masek mangal nairaba saktam ama thanamle. Matam maduda mikha polaba Bharat pu malem pumbana hanthaba mityeng ni yenglammi. Adubu Swami Vivekananda gi Lising amaga chanipan marifu tarahumdoigi September gi warol adu taraba matungda makoigi mityeng ado hongdokpa tarakhi. Aikoi punna Swami Vivekananda na khangbiramba Bharat ki tauba ngambagi thauna ado puthoklasi. Isana isabu thajajabagi wakhalon asiga loinana changsilasi. Nungshiraba ireipakchasing August 19 asi jati gi sana khonaba numit haina pangthoi haibase Mayam ningsing biramgani. Tanja asida aikoina leipak pumbada Fit India Movement hogdokadauri. Isabu masamau phana thamdaba yade. Leipak asibusu masamau phana thamgadabani. Nupi angang naha ahal khudingmakna yamna nungaigadaba khongchat ama oibaga loinana mase adongi isagi oigadauribani. Adomoinamak masida taugadaba khudingmakti ngasi haikiroi. August 19 ngaibiro aihak isana numit aduda hiramasi sandokna haijagani. Maduda mayambu yauhondaba ngamjaroi maramdi aihakna mayambu hakchang phana ujaningi. Mayam hakchang phana leinabagi matangda mitna singna leihanningi. Nungshiraba ireipakchasing August 19 Fit India September thada masal suba chinja ki khongjang maru oina September 13 dagi October 2 phauba Swachhata Abhiyan da mayambu ngaijaramge. October 2 asida
totally dedicated plastic ki damak plastic tagi nanthok na bagi damak aikoi punna yum amasung yum gi mapanda yamna kan hotna si khongjang sing asiga mari leinaba kayama social media da thagalakani haina aina thajai laglo aikoi punna anauba asa anauba wasak amasung anauba thaunaga loinana manglom da changsilasi nungsijara irei paksa sing ngasigi man ki baat swaida sum loisilasi amuk unasi aihak mayamgi wafam mayamgi wakhalon ngaijaramge aikoi mayam pullaga ning tambada ngaujaramba singna mangjaramba bharat gandhi ji gi manglan mangphau nanaba honarasi nungi oiba nungaiba adu tengbang bagi wakhalon oina phongdokpaga loinana chatlasi hanna hanna thagatchari khurumjari